Chahi kun helaba ibo voter list mingsan gi hairubada thaidok thaijin tawduna ngasi faubada voter ama oiba fangdre haktheng naba paudam Churachandpur gi Defilian mitai laikai gi khunja Manipur da kuki narco terrorist sing na satharagli lan asina maram oidaga lanjena raktuna Laimram schedule caste girls hostel da hangba relief camp da lairagli be Churachandpur gi Defilian mitai laikai dage Churachandpur gi private school Happy Heart School Molnom da waza wairambe nongmaithem Sophia chahi kulum doina hai aihangna waza wairingai matamda school gi fee thina bangang sing da hairubada kuki masa singna makhoi gi mama mapana kani gi farm da chataba matamda de se leite fee thiba ngamloi haina fauba haira kiba leikhi haire Sophia na makhata na hai thaksi khasi khangdraba kuki mahairoi kaya na che da yomduna brown sugar purak bada faba gi thogdo kaya thengna khe May ahumda peace rally chatkiba dugi mamang May anida Kuki wazanupa ni na makoige WhatsApp status ta nauri singi photo Thagalaktuna masi hayengi damaktani haina thamlakhe maduda aidi irang tawgani khangdavani na kari kana doino peace rally dabu nauri na hangkhe maduda makoina by chance haina khumlaki haire aigi chilinau nupa ani nupi ani punna marigi manungda aina ni subane imagi mingna nongmaithem ongbe ivet chawbe aduga ipagi mingna laikhidraba em manihar kawe aikhoi laikai da lalolitik macha macha tawduna hingjarakhiba ozagi sinfam asi aina yamna pamjaba sinfam amane maramasina aihak graduation loiraba matung kumja lisingani kunithoi ge September thadage private school asida oja oiba haurakhe makhata na B.Ed tawthaduna ahenba mahai tansinduna oja oibagi lambi da career ama semge khanjakhe adubu khangawdana haurakhiba irangna thawai hingnaba chelakpa matamda Aigi lairik laisu tamjarakpagi certificate sing amata puthorokpa nangkhide haubada ngairiba aigi career lamkhangda manglagadra haina wakhe kuki imanabida certificate tu khara lokthokpiyu haibadasu mahaki mapana yade haiduna lokthokpirakhide matam khara lairaga ikhoina changlubadade lairamdre hairakhe matam kuina internet thingluraba matung yaraklaba matamda aigi Google Drive ta certificate sing adu soft copy oina yauramba thengnabadage Aigi career da makhata na khongdaning bagi ihul amuk na hona na poglakhi haire Churachandpur da ikhoina angangoina lairik tamlakpa matamda OBC gi scholarship na chingba amata mitai machana thagatpada phangba ngamkhide aduga sigumba khudong chaba kaya gi ipaw asisu makhoi gi education loisangda leiriba officer sing aduna haidok pirakhide chahi kun helaklaba aihak hanjin voter sanaba thagatlabasu ngasi phawba yawraktre hairurabasu makhoina du yade ada yade haiduna Thaidok thaijin tawduna adum thambikhe bot thadaba matamdasu Churachandpur gi mitai sing asi bot thadaba phangdabana kongai ne mitai gi voter sing adu makhoina mahut sinduna thadakhi aduga laikhidraba mitai voter sing gi su makhoina lokthokna thamlaga mahut silaga dumak thadai masida sunatana maram chadana mitai sing na tawjaba apikba business kaya makhoina thingjilaga makhoi gi mida khudong chaba pinaba honai hairakhe me ahumda aidi Defilian Laimram laikaida Aboki manakta lai harau bagi keduna thoibigi dress setlaga laikhe lai harau bagi nungai baduna phone su yengba sangkhide adubu lai harau bagi ben party adu irang laibadagi lakpa ngamdre haibagi pauta badage aikhoi su phone puthokna duna yenglubada irangi phibam sing thengnakhe aikhoi di numittu irang tawjarabasu nongan baga ingthakigani khanduna aki amogi firol sing adu phamungda langthoktuna thamlamme Khutta kari su pairakhide numidang wairam pung manga rom tarakbada aikhoi punna thorokpa matamda fimu setpa mayam chatpa ukhe makhoi di thingkhang faida leiba mitai gi yum sing mai thaba chatliba jatne aikhoi di pakhatuna anakpada leiba kuki amagi yumda sensen khe masigi makha taba paudam de hayeng gi sefong ngai minarase